Hauzik Lantokseri, Radio Serial Khungangda Nongma Ahan Besaruk. Ngasigi Tankakta Lokacheri, Khumbong Khungangi Mapau. Khungangasi Imphal dagi Nongchup Pangna, New Kasar Lambida Chatlaga, National Highway Asigi, Khawang Animakta Sandoktuna, Ingna Chikna Nganthoriba, Lamdamni, Khumbong Lamdam. Lamdamasi Kunda Laitaba, Haurakngai, Amati. Khumbong Lamdamasi, Karamna. Mingau Narakivagi Haibagi Matangda, Longjam Lokendrana, Asumna Fongdogli. Nasi Khungangda Nongma Haiba, Thouram Damakta, Akashvani Imphal-gi, Lau Shungubagi, Section-gi, Thomishingna, Lejariba Phamsi, Khumbong Hariba Phamsi Dani, Tengnazaribasi, Khumbong Damakta, Kanna Honabiriba, Social Work Toriba, Adugumba, Yoe Magani, Ahanma Maktada Ishagi, Mingam Sung Lefangabina Namka introduced to me. I give Ming Lefam Hizadringa, Akashvani Imphal-gi, Lakpiriba, Mayambo, Aina, Khumbong Kulgi Praja Moina, Ikai Kumazari, Kurumzari. I give Ming si Longjam Lokendro Sing Kozei, Khumbong May Lekai Turen Gimaning the Poksabani, Aduga Aina Huzik Lairabasina, Khumbong Mamang Lekaida, Lazavani. Houses is social work Toribase, Khungangi Oina, Karikari Tabak Thouram Sing Paikapi Balaiba, Duga, Lebak Miangi the Maktana Karikari Tobiri Bahabusu, Kardang Takpiram. Yampani Sumba, Wahankara Hangi Vasei, and Libak Pavani, Bisaping I knowing a degi, Tozarak Patavak, Sumaina Wahanga Hangaga, Pongo Pagitan Zapangase, Aina Karigumba Karatozavagi, Maya de Suyale, Hedana, I Kanze, Tapsabadi, Lomini, Lomioina, Hosarakani. Ihanan bada Youth Development Association haiba organize namaka 1995 ka aina yamngal lingaida muruma pangkhraga semjagi adudagi thabakse adum hore pai anana hojagi thabakse tree plantation program adugi matungdagi disabled oiba sings leida makhoi ngaklo oina naba haidana thabak tawrakre adugi matungda amuk longmi singsi khastang awang bathak ta leina nabagi damakta longmi singsi gi thabak tawrakpagi roinana loroi kumai haidana longmi gi maru oiba sibu pukhatpa adugumba kumai amasu state ki thakta tawjaduna lakre plastic Khunbagi mission ama village cleaning mission haiba masu semjare rega ai amasung ai gi maru mapang khrana plastic khunbagi thabaksima adum changjanjaba khongsadama oizari sengi pem phattaba cancer na ba patient amada lupalising tara gi sampam ama tha taru khudingi pijaba sigumba mission amasu changjanjari masimadi aina thabak sujari ba Friday swing aina kaujaba suhing thakpam sidagi fund drive tawrega sumaina mateng pangba social worker amoina khongjangje changjanjarakpani aduna maigei khara da haitare ekogi mahoksagi khalgi damakta number 1 number 2 da haksangi phibam da yamna soba disabled oraba singida aduga hum subada laibak thibadagi kogi magi husband leigidraba masa apik pa chendana leiba singse makogi ngaklo oina nabagi damak makogi damak kari toba yai habagi thabak aduga HIV positive oiba singse su makogi ART sana nabagi makoi da prajana hanthana yengbidana nabagi sigul makhalgi awareness na singba singsu sathajari mapung oina nei khudimak singse ahaloi oirakadoini hauze khoina naha oibagi ahalloibagi saktamdo isada thoktabanina mina ahaloirakpadudai khoina phagi oina natraga yamna serious oidana khamjaludabagi wani noma ahaloirakanda ngasi aikoina tight oina setchariba phizon sina takom torok matam ama lakani kudamuna tainana panba matam lakani lubana ningdaba matam ama lakani madu mi oina poiba akhoi khudimakta loinamak thengnagadaba aduna hoje aikoina hawi jaringa isida ahaloiraba singsina hafta amagi manungda yamdrabada numit nini paisa amatta yaudana biscuit ama ani laphoi ama aduga free da cha thananabagi damak OLST center haiba Khungangda hangnanabagi anoba mission ama soi sathajananaba yam kan honajari yam nauringai dagi Sanayai sports haiba ma yam chauna state ki thaka tawba ma lei madus hoji adum sathari 2002 dagi Manipur pumbagi oiba patriotic song modern song adum leptana sathajana lai Ojalokenna Khumbong hariba khungang asi khaktang natana tungan famsing dasu social work tawbagi wafam hojik thambiki basi aduga makha tarak basing oja khullasi kandongna Khumbong haina maming thon kibagi wari se masi ojana khangbi balairagadi khajitang haibirabadi yam nungai jagni wangsimadi ekoi sunaha oijarinna yamna lui adubaina khangba khajitang haijagi ekoi Khumbong si yam nungsiba khungang amani Khumbong karmaina kauri haibase hangba yaba hange ai baba hoi leiringai da ade halaman singda hange masimadi larik yamna nainadragadi ai adumadi haiba ngamjadre adubu Khumbong da kanana hana khundagi haibasi an singda hangjo matamda aigi baba si longjam ne lamado kawi baba ste yam toina hangowe baba na hairami adagi
ꯂꯥꯏ ꯑꯣꯏꯒ꯭ꯔꯕ ꯂꯩꯆꯣꯃꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯗꯦꯕ ꯁꯤꯡ ꯑꯗ ꯑꯩ ꯍꯪꯖꯍꯧꯏ ꯈꯨꯝꯕꯣꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯇꯥꯔꯝꯕ ꯅꯨꯄꯥꯁꯦ ꯇꯣꯝꯕꯦꯝꯃ ꯀꯧꯏ ꯍꯥꯏ ꯑꯗ ꯇꯣꯝꯕꯦꯝꯃꯁꯦ ꯑꯩꯅ ꯅꯨꯄꯥꯔ ꯅꯨꯄꯤꯔꯅ ꯑꯃꯨꯛ ꯂꯤꯈꯨꯟ ꯂꯤꯕꯗꯗꯤ ꯃꯣꯏꯅꯁꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯧꯁꯦꯝꯕꯝ ꯍꯥꯏꯕ ꯌꯨꯝꯅꯥꯛ ꯑꯃ ꯋꯥꯎꯔꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯃꯗꯤ ꯑꯩ ꯈꯤꯇꯪ ꯂꯥꯟꯕ ꯆꯨꯝꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯏꯍꯥꯟ ꯈꯨꯟꯗꯥꯕꯁꯤꯃ ꯃꯤꯁꯤꯃꯗꯤ ꯇꯣꯝꯕꯦꯝꯃ ꯀꯧꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯔꯦ ꯈꯨꯝꯕꯣꯡꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯈꯔ ꯂꯩ ꯃꯦꯗꯥꯝ ꯁꯤꯝꯇꯪ ꯍꯥꯏꯖꯅꯤꯡꯉꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯨꯝꯕꯣꯡꯁꯤꯒꯤ ꯑꯩꯈꯣꯏ ꯎꯃꯪ ꯂꯥꯏ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯍꯥꯏꯕ ꯂꯤꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕꯅ ꯐꯖꯅ ꯗ꯭ꯔꯤꯁ ꯁꯦꯝꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯧꯖꯤꯛꯁꯨ ꯂꯥꯠꯂꯒ ꯂꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯕꯥꯟ ꯊꯥꯕꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯈꯨꯝꯕꯣꯡꯒ ꯈꯥꯏꯗꯦꯝꯒ ꯇꯥꯏꯅꯕꯁꯤꯗ ꯃꯁꯤ ꯀꯔꯤꯒꯤ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗ ꯃꯤꯅ ꯅꯥꯔꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯗꯤ ꯆꯕꯥꯟ ꯊꯥꯗꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯕ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯌꯥꯝ ꯂꯨꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯅ ꯆꯕꯥꯟ ꯊꯥꯕꯤ ꯍꯥꯏꯕꯁꯤꯃ ꯂꯩ ꯑꯗꯨꯒ ꯂꯝꯗꯥꯏꯕꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯋꯥꯡꯒꯤ ꯃꯥꯏꯒꯩꯗ ꯃꯁꯤꯒꯤ ꯂꯝꯗꯥꯏꯕꯝꯁꯤꯃ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯄ ꯐꯥꯎꯗ ꯀꯤꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯍꯥꯏꯒꯠꯈꯤꯕꯗ ꯅꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯃꯣꯏꯕꯨꯡꯂꯣꯡ ꯈꯣꯡꯅꯥꯡꯈꯣꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯣꯏꯕꯨꯡ ꯈꯣꯡꯅꯥꯡꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯈꯨꯡꯒꯪ ꯃꯌꯥꯝꯁꯤꯒꯤ ꯂꯦꯟꯃꯥꯔꯛ ꯑꯣꯏꯅ ꯃꯣꯏꯕꯨꯡ ꯈꯣꯡꯅꯥꯡꯈꯣꯡ ꯍꯥꯏꯅ ꯂꯩ ꯃꯁꯤꯃꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯣꯏꯔꯦ ꯈꯨꯟꯒꯤ ꯃꯌꯥꯏꯁꯤꯗꯩꯗ ꯆꯥꯏꯔꯦꯟ ꯈꯣꯝꯕ ꯍꯥꯏꯕ ꯂꯥꯏ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯒ ꯂꯩ ꯑꯗꯨꯅ ꯆꯥꯏꯔꯦꯟ ꯈꯣꯝꯕꯁꯤꯁꯨ ꯈꯨꯔꯨꯝꯃꯦꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯐꯥꯎꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯗꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯐꯥꯎꯕ ꯑꯃ ꯂꯝꯗꯝ ꯁꯣꯝꯗ ꯃꯥꯁꯤ ꯊꯨꯞꯍꯟꯈꯤꯕꯒꯤ ꯃꯥ ꯂꯩꯔꯣꯟ ꯆꯟꯈꯤꯕꯒꯤ ꯑꯗꯨꯅ ꯃꯥꯅ ꯁꯥꯞ ꯇꯧꯔꯝꯃꯤ ꯅꯈꯣꯏ ꯐꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯅ ꯄꯦꯟꯗꯅ ꯃꯥꯁꯤ ꯂꯩꯕꯥꯛꯇ ꯐꯨꯝꯃꯒ ꯍꯥꯠꯈꯤꯕ ꯑꯩꯈꯣꯏ ꯁꯒꯣꯜ ꯀꯥꯡꯖꯩꯗ ꯌꯥꯝ ꯐꯥꯎꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯒꯗꯤ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯈꯨꯔꯨꯝꯕ ꯍꯦꯛ ꯂꯥꯛꯏ ꯃꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯅꯣꯡꯃꯈꯛ ꯍꯔꯥꯎꯕ ꯂꯥꯏꯐꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯔꯒ ꯈꯨꯝꯕꯣꯡ ꯊꯣꯡꯈꯣꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯊꯣꯡꯈꯣꯡꯁꯦ ꯍꯧꯖꯤꯛꯇꯤ ꯈꯨꯝꯕꯣꯡ ꯕꯖꯥꯔ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯔꯨꯅ ꯀꯨꯞꯄꯦꯔꯒ ꯀꯩꯊꯦꯜ ꯁꯪ ꯃꯆꯥ ꯑꯃꯅꯤꯈꯛ ꯁꯥꯔꯦꯔꯒ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯈꯨꯝꯕꯣꯡꯗ ꯀꯩꯊꯦꯜ ꯑꯃ ꯁꯦꯝꯒꯠꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯈꯟꯅꯕꯖꯥꯠꯅꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗꯩꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯚꯛꯇ ꯃꯔꯨꯞ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯁꯦꯝꯃꯦ ꯍꯥꯏ ꯃꯇꯝꯗꯨꯗꯩꯗ ꯁꯤꯀꯤꯒꯤ ꯃꯈꯥꯁꯤ ꯃꯣꯏ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯦꯔꯒ ꯀꯩꯊꯦꯜ ꯑꯃ ꯁꯦꯝꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯒꯣꯄꯤꯅꯥꯊ ꯀꯧꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯝꯕꯣꯡ ꯊꯣꯡꯈꯣꯡ ꯈꯨꯝꯕꯣꯡ ꯀꯩꯊꯦꯜꯁꯤꯗ ꯂꯩꯔꯝꯕ ꯕ꯭ꯔꯥꯍꯃꯟ ꯑꯍꯜ ꯑꯃꯗꯒꯤ ꯁꯤꯀꯤ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯂꯝꯁꯤ ꯂꯩꯍꯧꯔꯦꯔꯒ ꯈꯨꯡꯒꯪꯁꯦ ꯈꯨꯝꯕꯣꯡ ꯈꯛ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯥꯡꯄꯣꯛꯇꯒꯤ ꯉꯥꯏꯔꯪꯕꯝꯗꯒꯤ ꯈꯥꯏꯗꯦꯝꯗꯒꯤ ꯑꯍꯜ ꯂꯃꯟ ꯁꯃꯥꯖꯒꯤ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯜꯂꯦꯔꯒ ꯎꯁꯦ ꯃꯇꯝꯗꯤ ꯑꯆꯧꯕ ꯍꯦꯛꯇ ꯎꯔꯥꯁꯤ ꯆꯥꯎꯏ ꯍꯥꯏꯕ ꯎꯔꯨ ꯃꯌꯥꯝꯁꯦ ꯐꯨꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦꯔꯒ ꯈꯨꯝꯕꯣꯡ ꯀꯩꯊꯦꯜꯁꯦ ꯁꯦꯝꯒꯠꯈꯤꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦ ꯏꯍꯥꯟ ꯍꯥꯟꯅ ꯆꯟꯗꯣꯟꯁꯤꯅ ꯍꯥꯟꯅ ꯌꯣꯟꯈꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯕꯣꯛ ꯍꯩꯉꯥꯟꯒꯤ ꯆꯤꯅꯤ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦꯔꯒ ꯃꯊꯪ ꯆꯥꯎꯈꯠꯂꯦꯔꯒ ꯍꯧꯖꯤꯛꯇꯤ ꯈꯨꯝꯕꯣꯡ ꯕꯖꯥꯔ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯂꯝ ꯈꯔ ꯂꯩꯔꯤꯕꯁꯦ ꯃꯁꯤꯃ ꯑꯣꯏ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯒꯠꯄꯤꯔꯝꯕ ꯀꯩꯊꯦꯜꯅꯤ ꯑꯗꯨꯅ ꯈꯨꯝꯕꯣꯡꯒꯤ ꯕꯖꯥꯔ ꯕꯣꯔꯗꯁꯤꯅ ꯃꯈꯣꯏ ꯃꯃꯤꯡ 19-14ꯒꯤ ꯃꯃꯤꯡꯁꯤ ꯅꯨꯡꯗ ꯍꯦꯛꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯨꯝꯕꯣꯡ ꯕꯖꯥꯔꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯌꯥꯝꯅ ꯁꯨꯒꯥꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯇꯥꯛꯄꯤꯕꯁꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯨꯝꯕꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯔꯗꯪ ꯐꯣꯡꯗꯣꯛ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯂꯧꯎ ꯁꯤꯡꯎꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏ ꯂꯧꯁꯤ ꯂꯣꯛꯈ꯭ꯔꯀꯥꯟꯗ ꯂꯣꯏꯔꯦ ꯁꯥꯡꯈ꯭ꯔꯕ ꯂꯧꯒꯤ ꯃꯇꯝꯁꯤ ꯂꯣꯏꯔꯒ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯕꯨꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯡꯉꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯁꯤꯡ ꯂꯤꯛꯂꯥꯝꯕ ꯐꯥꯎꯕ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯕꯗ ꯂꯧꯕꯨꯛꯁꯤꯡꯁꯤꯗ ꯐꯪꯗꯦ ꯑꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡꯁꯤ ꯐꯖꯅ ꯁꯦꯝꯕꯤꯔꯒꯗꯤ ꯏꯁꯤꯡꯁꯤ ꯃꯇꯪ ꯈꯨꯝꯕꯣꯡꯒꯤ ꯂꯧꯀꯣꯟꯁꯤꯡꯁꯤꯗ ꯋꯥꯠꯍꯟꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯟꯅ ꯈꯟꯖꯩ ꯈꯨꯝꯕꯣꯡꯁꯤꯗꯩꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯀꯨꯜ ꯑꯝꯇ ꯂꯩꯇꯦꯕ ꯅꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜ ꯅꯠꯇꯅ ꯅꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜꯁꯤꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯇꯝꯕꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯇꯥꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯍꯥꯞꯆꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯔꯦꯗꯤꯑꯣ ꯇꯥꯖꯔꯛꯄꯁꯦ ꯇꯥꯏꯕꯪ ꯌꯥꯋꯣꯟ ꯍꯥꯏꯕ ꯁꯦꯔꯦꯜ ꯑꯃ ꯁꯟꯗꯣꯛꯄ ꯌꯥꯝ ꯅꯧꯔꯤꯉꯩꯗ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯁꯛ ꯄꯤ ꯑꯗꯒꯤ ꯑꯃꯨꯛ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯑꯃ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯟꯗꯣꯛꯏꯁꯤꯗꯅ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯈꯣꯡꯉꯤꯕ ꯃꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯤꯟꯁꯤ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯖꯒꯣꯏ ꯁꯥꯕꯗꯒꯤ ꯔꯦꯗꯤꯑꯣꯁꯤ ꯇꯥꯔꯛꯑꯦꯕ ꯂꯤꯂꯥꯗ ꯂꯣꯅꯕꯤ ꯃꯆꯥ ꯀꯥꯏꯅ ꯁꯟꯗꯣꯛꯈꯤꯕ ꯂꯤꯂꯥꯁꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁꯟꯗꯣꯛꯈꯤꯕꯅꯦꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤ ꯏꯁꯩꯁꯤꯃ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯏ 8:30ꯒꯤ ꯄꯥꯎꯁꯤꯃꯗꯤ ꯇꯥꯗꯕ ꯁꯨꯌꯥ ꯌꯥꯗꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯖꯔꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯁꯥꯏꯟꯁ ꯁꯦꯔꯦꯜꯁꯦ ꯁꯤꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯀ꯭ꯋꯤꯖꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯁꯤꯃꯗꯤ ꯌꯥꯔꯤꯈꯩ ꯇꯥꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯍꯥꯞꯆꯟꯕꯤꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯃ ꯁꯦꯝꯕꯁꯤꯗꯤ ꯆꯥꯎꯈꯠꯂꯩꯔꯒ ꯃꯇꯣꯝꯗ ꯍꯤꯡꯕꯒꯤ ꯇꯥꯟꯖꯥ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯍꯜ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯥꯗꯤ ꯍꯣꯞꯂꯦꯁ ꯑꯣꯏ ꯍꯧꯈꯤꯕ ꯋꯥꯔꯤ ꯅꯤꯡꯁꯪꯉꯦꯔꯒ ꯃꯥꯏ ꯄꯨꯟꯁꯤ ꯂꯦꯟꯕ ꯅꯠꯇꯅ ꯏꯁꯣꯔ ꯈꯨꯌꯥ ꯂꯦꯟꯕ ꯅꯠꯇꯅ ꯃꯥꯒꯤꯗꯤ ꯀꯩꯝꯇ ꯂꯝꯕꯤ
lambi leitabaduna taweba naha singsinasu ahal oroidabagi mawongda karimta ahan singsi awaba khangbidabagi mawong ama leitana aduna ahan singsigi mapau puba thoramse kara hena leiba leisu leiriko aduga loijing loyada nongmata su Imphal satado mi mayam ama leiba puningdadi awang bathakta wakhan khanba ahal mayam ama moiga si coverage tawbiba tawsu tawbiri henaga tawbiragadi yamna nungaine nei khanjai medam shasi social work hadi mayam gi damakta koigi thabak tawsi pamlibunu haibudusu matem khatang phongdokpira yam phani medam aina sum khanjabada miyoiba se kanamtana takpidana tambidana hek pawlakpa mikuptagi gyan tarakpa mikuptudagi karigumba khara topagi damakta tawning baibasu nature oina lai social work tawbasi mayamna su hangi wadara paisa yam phangbra ina phangboisu khalamgani thamoi sengna samaj gi thabak tawba haibasti nunggi oiba nungaiba ma phangi mapan thongi din nattaba aina kanagumba magi mateng khasitang tawjagibada mana wahidorsu afaba haibigibada mana thauna leraga chatkibado madugi nungaibado ma khangnateba mongonda thauna pijagiba encourage tawjagiba pijariba aigi phamdasu nungaiba phangi haijariba aiga loinana leiminariba ima ibel silinau sing kaunadana aisu mi manina count tawdana leinariba ikoi mayamse sigi marakta pokjarambagi malem imagi matam baksigi damak kayum khara tawramba tawdraba yadraba thaudang amani aigi duty mangnena khalaga ai social work ki thabakse yam nauringai dagi adum khanjadana tawjagibani yam nungai chai ngasi khungangda nongma hairiba thauram asigi damakta mayam gi damakta koigi social work tawriba oja loken guna dunang hak wari sanabagi tanja si phangjabasi ojana hairiba pamjariba thauram pareng sing asi makhata na koi hapsilakpagi khudung chaba adu soinmukki ishorna tambidana phangani haibagi madugi asasu sauna thamjari hanhana oja bu thagachari koi Khumbongda silaba matam kaithokpireraga mayamgi apamba aningba kharagi matam pibibase khungi mahut sinjareraga hanhana Akashvani Imphal bu khurumjari lamdam ama chaukhatpa thong manaba thakta puraknaba hotnaba naha oiba singi chauraba thodang lei asumna lamdam asigi naha kayasu lamdam asibu chaukhat maikaida puraknaba hotnabada achauba thodang lauri kari kari thabak thauramsing khungang asigi damak paikhatkhre amadi paikhatlibage haibasida lamdam asida leiba Imphal West Students Club ki General Secretary Oinam Hemantajitna asumna phongdokli club sigi oina kari kari thabak thoram sing paikhat piri kitang thambiu ai samangna general secretary oina aikoigi executive member taratare leijai ayambana youth sing oi tawgudaba thabak sing ayamba naha sing se yamna willing leina masa masagi kathokpa amaga loinana huji yam kanna thabak thorum mayam ama hek akoina reformation toropodagi sakot thorang adagi lekai sigi award pa mayam ama matam matam di awana nature gi ba piri ba chaitheng len tarkhiba kholakhiba aduren ising sarokpa kolakpa mayam gi award pa mayam ama hona jaduna ngasi mayam gi sebadi mapung phana tawnaba kanna hona jari club sigi secretary amo oina matam matam gi u thabana chingba social work te khungang sigi oiba sakot thorang gi thabakti kari kari paikhat pi singthabe aba aikoina togi bisi hantak lenaga putatana Khumbongje totally akoigi 99% gumbadi soe haitai ayam bujum tong kudima koin matam sana se sang thajandana madu phangan ba kolan ba akoi yam kan hona jigi len pudagrab luar matung ising saung lakmu matam dasu akoi JCB ahum ga sina dana Dr. Yakomba specialist pediatric ki oji Angel Hospital hong bisuna akoi club ki patron member ama oina mana asawa thadang lebiduna ahing pung mari phawa haitare akoina ahing du matum dana JCB tawraga Dr. Yakomba ki asawa thadang loinena hona jaki haitare kannaba haitare adagi environment de numisi akoi yam sauna club ki thongmijingna forest department ka se ga thadana adagi akoi gi yanglei nursery farm akoi gi awang posam gum leibe mokoina ga free da haitare ko sibling mayam pb dana iku sar chahungi matak thagre adui matungda muk makha tar ko ina usar samag yankhai akoi thajaki adu hujik se akoina tarokado usi akoi club ki tawgodaba thabak thorom mayam ama akoi yalaga lei sahi gi matam matam gi san vaccination tawgre akoi football academy musu Dr. Yakombogi masamangna founder oiraga Angel Football Academy na mingthonba kuidina ekoi khogdoknaba koi sem sajari club sina ko liba mafam si kari kendra gi manung chandu Khumbong hairiba jaga si konthokjam kendra gi manung des leiba khungang amani Imphal dagi kilometer kyamuk lape Imphal dagi masi kilometer 33 makhai muk lape mafam sigi oina khwaidagi maru oiba sinpham si kari no oigani maru oiba sinpham si gi longmi haitare aduga khara amadi adum business romda Khumbong bazar gi oiba market set ama leijai hojiksu market anoba set ama ima kaithel haitare ko adugi mawongda ama sari losanna bu kana hona koi ikoi u phanglan ana yek tholakpa matamda karam hospital da pukhalle Imphal gumda yengbra anakpada karam hospital sing lei kitang thambiyo ana eksi yamna minor
oiba adugumbadi adum akhoi hujik leiba CCO leiba akhoi hanagi PC je saida adum ayamba ahambadi adum tani yengi aduga moina refer tawrama matung dai tare rims kumba any moina hen phagada mafam refer tawrpa government gi prompart orasu adum aduna adum unaba adum koi adum hona je aduga makha tarakpada anakpada karam makhal gi school sing lei awang bathakta mahitam ge habatargadi higher secondary school na singba anakpada leibra Imphal tana chatlaga tambra kamai tawi mahimasing matang si kitang thambi laik laisu gi matang si akhoi gi ayamba club si gi nakanda lei si primary school ni masida ayamba tami adagi kitang class yamagana muk sarkar gi SK ta tami adagi khara amna private ta tamdana khotan tawi adagi mu higher class tam gi hargadi akhoi gi anakpada lei bisi recent higher secondary school na akhoi gi national highway si extra kilometer ani gumba haigalaga sagol tong bahari ba area sida masulei masida su tamnei aduga masilor matungda college gumba kai gumba adagi mana pampjaba line engineering ogira doctor tamgira khokira habuna ikoi mana pamsaba sing adu khalaga adum tamnagi ba Imphal area da aduga Khumbong dei kitang haigalaga mu kondojum haijanba maduda western college na amasu leijari aduga aroibada Khumbong haiba mafam asigi oina lambi thongi phibam se kamai taw lambi thongi phibam se adugi metik phatre habadi lotion bidabagi ni ko drainage system mong taraktaba adagi lambi chawthrokpi matungina phunwai phun thangdana khogi market ta phamjari bi maibel singa je masitaliba nung honba tripper mayam adagi gari mayam sina tare ne ko iful myam sina hel harjat ohenba myam ma piri yargadi masi mari leinaba sarkar na su lifeline oiriba khoi national highway 37 asi yamna phajaba mongda adagi matam gu sunaba mongda yam athuba mongda losin biragadi ena lambi chathok chasinda yam nungai jagani yam nungai je khullasigi leiba awat ba khuding ma government gi mai kai degi yengsin bibo oira sanu haibo pharmacy gi loina nga hakwari otai sabagi tanja ma pibiba club asigi secretary oinam hemantajit po amukha na thagachet lamdam asida leiba khunja ayamba hiram khudingmakta saukhatpagi mami tari mahai masingi lamdasu sothana leite haibadasu haimanba thokloi lamdam asida leiba anganwadi center gi worker ke mala amadi khutsa haibagi lamdasu thoidokna hai singlabi khomdram bedamani ine khoina mafam asida ngasi lakpi basida ine hoigi wakhalda kari phaubi bage aduma khaktang ahan boina khangjage yamna nungaye pukning yam nungsi amukta sumaina lakta baje ngasi lakpa jimu nungai ba laitre ine hoibu thagachari ada ahan bada ine hoiga khoi sakhang mai khang nabo oina ine gi ming amuktang hana khangjage aduga ine na hauze tawbiri base kari oina hotna biri bano haibadu masu ningsingbi aigi iming ke mala kawi Khumbong makhara kai dagini aigi thabak bo haje angarwadi wakar oina puraga laijari inena mafam asida khoigi anganwadi worker ama oina laibirakpase chahi kayamuk yamna subirabage kayamuk yamna kuirabage habadu makhangjage chahi 30 muk sure aina angalwadi worker oina pujarakpase kari phaubi bage ni mafam asida tam nungai asumaina tawbase asukki matik nungai ba laitere aidi yam harawi maruina inena mafam asida anganwadi worker oina laibiribase sigi chap chaba mafam habadi worker amana konba magi mafam amadi laitana laikai natraga ward ama haina su laikwa ada inegi oina anganwadi worker ama oina laibiribase si karamba mafam no chap saba dumashu habi Khumbong makhala kaida laijabani aigi inena anganwadi worker oina laibiriba huzigi Khumbong makhala kai hariba area sida yum se chawrakna kayamuk yamna laibage aduga missing sina kayamuk yamna laibage aduga inegi anganwadi mafam asida laiba angang se masing je chawrakna hojik se kayamuk yamna laibibage habadu masu ningsingbi aigi population missing je samiri khara hena laijai aduga yumna ne chawhum helna laye aduga angang di 30 ga 7 tumaina laijai ada angang sing si loina ba matamda aduga angang sing sina inegi manakta lakpa matamda inen honabi bada karam makhali khudong chada ba thengna bi bage aduga hairiba inegi mafamda lakpiri ba angang masing je chap chaba exact adum shuba ngambra adu masu habi hojik makti exact shubati ngamdre maramdi kaigi noida akhoi private school gumba kari gumba mayam ama linkhala abanina andagi ti angang sing je yamna sawba jo hojiti lakpa ngamdre apikpa khara da mangaire laije maramdi kaigi noida pung 8 9 he tagradi moigi school chapagi matam timing yaurabanina hekta sakhi aduga ahan bada disigumba laitringai dadi akhoi ju yam phajana moibu mahai masing tambirame haujikti sigumba je kitang di khudong jaba watpa male haina akhoi wakanda khalle ado angang singje loina bada akhoi adum nungaina dum angang loina ba haire dana phagi jogai khara tawba almai taw dana dum loina raga dum lele angalwadi taminare dumaina haujeje ada angang masing je shu da taraga su akhoi government gi side gi mari leina ba department sing gi maikei dagi anganwadi gi mafam amada
ꯁꯦꯟꯇꯔ ꯑꯃꯗ ꯊꯥꯗꯔꯛꯀꯗꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅ ꯆꯤꯡꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯗꯨꯝ ꯊꯥꯒꯤ ꯑꯣꯏꯅ ꯏꯅꯦꯅ ꯀꯣꯟꯕꯤꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯗꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯂꯥꯛꯇꯕꯗꯤ ꯇꯧꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯝ ꯀꯣꯟꯅꯅꯕꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯃꯣꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯑꯩꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯀꯣꯟꯅꯅꯕꯗꯤ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯇꯥꯔꯤꯛꯁꯤ ꯌꯧꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯊꯥꯒꯤ ꯁꯤ ꯇꯥꯔꯤꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ ꯂꯥꯛꯇꯦ ꯑꯗꯨꯝ ꯂꯥꯛꯏ ꯂꯥꯛꯇꯕꯗꯤ ꯇꯧꯗꯦ ꯑꯗ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃꯃꯝꯒꯤ ꯄꯤꯊꯕꯤꯔꯛꯏꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯤꯒꯤ ꯌꯦꯟꯕꯒꯤ ꯃꯑꯣꯡꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤ ꯏꯅꯦꯒꯤ ꯑꯦꯔꯤꯌꯥꯁꯤꯗ? ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅꯅꯦ ꯊꯣꯡꯉꯒꯁꯨ ꯄꯤꯖꯧ ꯍꯤꯡꯅ ꯄꯤꯖꯕꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯛꯏꯕ ꯀꯥꯡꯕꯨ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯄꯤꯖꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ PGꯒꯨꯝꯕ ꯅꯔꯁꯤꯡꯒꯨꯝꯕ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯗꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯦꯛ ꯍꯣꯝ ꯔꯦꯁꯟ ꯂꯩꯗꯅ ꯃꯄꯪꯒꯤ ꯑꯗꯨꯝ ꯊꯣꯡꯗꯕꯤꯗ ꯍꯤꯡꯅ ꯑꯗꯨꯝ ꯄꯤꯔꯤ ꯃꯌꯨꯝꯗ ꯑꯗꯣ ꯂꯥꯛꯄ ꯁꯨꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯩꯒꯤ ꯑꯔꯩꯕꯁꯤꯡꯒꯤ ꯑꯗꯨꯝ ꯂꯣꯏ ꯄꯤꯖꯔꯤ ꯑꯗ ꯏꯅꯦꯅ ꯂꯣꯏꯅꯕꯤꯔꯤꯕ ꯑꯉꯥꯡꯁꯦ ꯏꯅꯦꯒꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯄꯤꯔꯤꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯌꯥꯝꯕ ꯍꯦꯟꯅ ꯅꯝꯅ ꯂꯥꯛꯄꯤꯕꯒꯦ? ꯆꯍꯤꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯂꯥꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗꯒꯤꯅꯅꯦ 2 ꯐꯥꯎꯒꯤ ꯆꯥꯡꯁꯦ sibaudi lae ado ahumdagidi taruk pausidi moine iskun thagre private school da thagi baguma government gumba ado mayekidi taruk paudi akoi da lakpham thokpani haba ado lakpasu dum yawi marakta moisu dum lae laukpabudi marakta dum yawrai ado yam sang leidana yam toina lakte habai wani lakpade dum lae moisu asa angalwadi da chaba thakpa tawbado sinbi banina moi adum chele lae yawe marak koi inena laiminariba mayam sidagi khwaidagi ahal oiraba ini ama oina akoi Khumbong hairiba mafam asida lairiba nupi oibi singse masigi maru oiba sinpham se kari sinpham ne haina lobi bage ine Khumbong gi oina di pisalon sa lau singuba asumaina loina tawi nupi singje yamba ahan bada isagi ming laifam amutang hana phongdokpi ai Khumbong manglai kai dagi Thouram bedabani sobna hojik select group ki member ama oina ngasagi select group ta hulliba ekoi gi hapta gi sen khai sing se thangba ngamnaba gi damakta karam ba makhal gi sen fam hotna bi bage aduma su khangjagi ai kendal ju khaga sajai duksu sajai aduba phi ju khaga sajai phane mapan kopi to ada kendal sabira iba duk sabira iba singse self group yaubadagi hotna bira ibra natraga isana hanadagi hongna hairakpa sinpham hanadagi hongna hotna birakra baduma saibi chigi select group sigal jungai daga training abzaruiba training abzabadagi aina hana lejarakpane ba ada select group yaubadagi jo dum mating din khaga tawaga dum macha gi leibadoira ma tawdoira lang leibadoira dum khaga dum keno tawre training yaubiru base khoi gi isana chatlaga yaubiru bra natraga khunsigi oina Khumbong hariba sigi oina apun bagi training oina tawbada yaubiri ra kramai tawba training apun bagi dinatre lam kudingi loina torok pa haitare lopati da khadi office da laphin gi da tha ma chupna yaubzaru bune ba loi su heya sar gumba dagi kendan saba kabok saba loina makhan item da tha ma ji da loina yawe ba chi da yaubzaru bune da hijabado ai kendan ji oina phare na kendan ji oina lo bune ba ado hojik sabiruri ba pochai singse masi yon bagi phibam se kamaina tawbi isana chatlaga yon bi bra natraga isagi yumda lowba lakpi bra aduma sabi chatlaga yam moina hairaga to phone da hairaga to chatlaga yam ithille aduga lowba lakpa yawe yumda hairiba si sanana bagi da machak haijaba ta raw material singse masidi isana dum lowbi bra natraga na ngasagi select group tagi phangakpa senpham select group tagi lona chingba lowthara lowbi bra kamai taw people moment da khara puraga ko aina dum chatle ai chapina ba ai di leita bani na ba mama oi ju ba oi dum thabak to chin bani ai dum isana dum chalaga lawre da hausi select group tagi loan che kay amuk yam bagi chang da lowthabir ai apun mo ina di lawdri ge machin ba kai lawbodo adumaina Thouram ke ma lawbani apun bagi de lawdri ba ada select group yaudring ai kan da su poching je dum saraga dum yon bro yole dum khaga dum yole yamna dingam de ko adu khaga tawaga dum khaga yole select group yaudring ai matam da sabira iba pochai sing se shigi sanana bagi damak da leiba machak sidi isagi areba senpham dagi tawbi bra kamai taw ai adum isagi free phanik sabri gi paisa jina oro ni ai de thabak chalame ba ko school angangi school gi da chala kit da chalame ba tha hum admai chalaga
ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯤꯅ ꯑꯗꯨꯝ ꯃꯃꯥꯒ ꯑꯩꯒ ꯁꯤꯗ ꯁꯤꯡꯖꯨ ꯈꯔ ꯌꯣꯜꯂꯤꯌꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨꯗꯩ ꯂꯥꯛꯄ ꯑꯗꯩ ꯐꯤ ꯁꯥꯕꯁꯦ ꯍꯧꯖꯤꯛꯁꯦ ꯂꯦꯅ ꯇꯧꯈꯤꯗꯅ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦꯗꯤ ꯌꯨꯝꯗꯣ ꯂꯩꯐꯝꯗꯣ ꯑꯗꯨꯒꯤ ꯅꯥꯇꯩ ꯆꯥꯕꯗꯕꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯄꯥꯏꯗ꯭ꯔꯦꯕ ꯃꯃꯥ ꯁꯤꯡꯖꯨ ꯌꯣꯟꯕꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯉ ꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗ ꯍꯟꯗꯛ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯃꯥꯒꯤ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯤꯟꯅ ꯆꯤꯡꯕ ꯌꯦꯟꯊꯣꯛꯄꯒꯤ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯥꯖꯈꯤ ꯑꯗꯣ ꯈꯨꯝꯕꯣꯡ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯣ? ꯌꯧꯔꯛꯑꯦ, ꯐꯪꯕꯨꯗꯤ ꯐꯪꯉꯦ ꯇꯤꯟꯗꯣ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯂꯣꯏ ꯐꯪꯉꯦꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤꯗꯣ ꯈꯔ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯤꯡꯊꯣꯛꯑꯒ ꯁꯦꯝꯕꯅꯤꯅ ꯈꯤꯇꯪ ꯃꯇꯝꯗ ꯈꯤꯇꯪ ꯆꯪꯕ ꯍꯥꯏꯇꯥꯔꯦ. ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯐꯪꯕꯤꯔꯦꯕ ꯍꯧꯖꯤꯛꯁꯦ? ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯈꯨꯡꯒꯪꯗ ꯅꯣꯡꯃ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯈꯨꯝꯕꯣꯡ ꯈꯨꯡꯒꯪꯒꯤ ꯃꯄꯥꯎ ꯑꯍꯥꯟꯕ ꯇꯥꯡꯀꯛ. ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯅꯣꯡꯊꯣꯝꯕꯝ ꯔꯣꯃꯥ, ꯄꯨꯊꯣꯛꯄꯗ ꯇꯦꯡꯕꯥꯡꯕꯁꯤꯡ MM Sanayai ꯑꯃꯗꯤ Yumnam Memma.